대봉 용기 좀 자원 던들 나쁜 트라니 빠나신 그런 뭐도나 나쁜 트라니 빠ን세 학장 대학기세 고도기네 거야이네 그런 동네 도나 머리기 땅 공지다 러러시고 아무다 나쁜 트라니 빵이 마셔 보여봐 꼭섬 라이 밑 빠 나 질 딜 khâu ngầu thâu hoài yang phụ un y pham atia nó cũng tràn pan sure yếu tố quá khăng của đấy gì đi tụt cái lâu quá chừng đi đi dầu đây thì mà sắp rồi qua khai lên xử lý năng tình nó năng quan trọng là cái chúng này khai lên xử lý lại lên xử lý khai lên xử lý xiên lên xử lý tao lên xử lý đi lên xử lý gì bắt đầu phải không thì cái lâu cái sẽ coi xoay bằng ngam job lại na thì nó xí nung lon na kha khong lai khong malam khong lila khong pisu khong charoi khong yampi khong xoay bằng bầu giàu đấy thì cái máy trên nào phải rồi ôi đấy mà phần ông trên nào phải rồi anh thì nó xí sắp ra nào mấy ai thì ta xoay đến nào xong lâu lên hai là cả han mà ta anh đầu chana mấy mình khai một tăng rất chơi lên hai là anh đầu chana mấy mình khai bu ha hùng hay hi hay ha hùng anh đầu chana mấy này jet tới lấy đấy ôi đó anh đầu ba khung mấy mình khai ông school ấy lý hình hay he yai đó chơi lên chỉ được na lấy đấy chơi lên chỉ được cái mình khai ông school ấy hay hậu dịch jet다 anh đầu chana mấy này lấy đấy ôi đó anh đầu ba khung mấy này lấy đấy yai đó na chơi lên chỉ được vậy bản thổ bài ông lấy đấy hay nôn 하자 맹우와 하 반장도 치다가 홍 고로 한번 난 토이는 레이데 어홈치나 마이싱 sit네 센탕까지 아가나 아시나 뭐 우도기 사마이 오이데 치도 뭐부 등꼭 머루 시다와 뭐 만다 갖다 위나 먹다 아숨 하잖아 자 chừng salai purian na đặc biệt với mặt tung là na hình năng sinh sẽ cái đồ bạc không bởi sẽ đi liên tục sẽ chắp cha na cha cốc na thắt ta ca na sa mi su thắt ta ca na mà đó mà cốc mà mấy na tàu ta ngam thôi ta na mà tiếng mẹ happy na bài gari nungli sa san tumit duran kakchen 아무것도 내렸는데 아항 보이는데 아항 빡 싸우고 빡 산거라고 아항 보시기 마럭치다 마푸 막그래 마푸 두기 민 카이지 이따오렌지 양 그래 마푸 뭐해 봐 마틱 뭐야 이래 봐 끌리렌지 누구 봐 머루 봐 이렇게 토이 봐 아띵꼭 머루 치다 봐 하리시 tingkok marusi na mapui bungosi masaksu naidi ngong naidi yaude ana max lerammi mahana nungpung wakan khale pak chau praba anak pugi anak bangap ta oiraba yetta oida ningda khada punamakse mangsu tungsu punamakchi yingda anak opangbugi masida mana mapu oina lei 쭉 좌우고 그것이 아니나 막 많아 잘로 건데 퉁다봐 레이다봐 많아 돌고 품도 하여튼 꼭 머루시다거나 막 부거든 어떤이 마마 또 떨래버리나 아이 막 부어마 레이 해보시 그나도 강한 거요 아이 또 떨래버시는데 아이시 레이 해보시 그나도 강위더라고요 어떤이 아이시 막 부어마 레이지 강한 나보기도 먹다 대봉 빠는 것이 시험하게 마음 이bungo 마음나 농풍 와큰 칸기드나 마음 작담 맛에 나래 마푸시다바 고겐 밋 아니 팔레 나공 아니 팔레 진야
ꯄꯥꯜꯂꯛꯑꯦ ꯅꯥꯀꯣꯡ ꯑꯅꯤ ꯄꯥꯜꯂꯛꯑꯦ ꯈꯨꯠ ꯁꯥ ꯈꯣꯡꯂꯤ ꯅꯥꯎꯔꯤ ꯄꯨꯝꯅꯃꯛ ꯈꯣꯡ ꯈꯨꯠ ꯃꯇꯤꯛ ꯃꯌꯥꯏ ꯂꯩ ꯁꯤꯗꯕ ꯃꯄꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯨ ꯁꯤꯗꯕ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯁꯛꯇꯝꯁꯦ ꯅꯥꯏꯔꯛꯏ ꯃꯄꯨ ꯁꯤꯗꯕ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗꯒꯤꯅꯤ ꯄꯤ ꯄꯥ ꯊꯣꯛꯏꯕꯁꯤ ꯄꯤꯁꯨ ꯄꯥꯁꯨ ꯑꯅꯤꯃꯛ ꯑꯣꯏꯕ ꯃꯄꯨ ꯁꯤꯗꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯗꯒꯤ ꯁꯂꯥꯏ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯁꯤ ꯂꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯄꯟꯊꯧ ꯏꯄꯥ ꯑꯣꯏꯖꯔꯤꯕ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯗꯒꯤ ꯁꯈꯥꯏꯗꯒꯤ ꯁꯂꯥꯏ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯁꯤ ꯄꯨꯊꯣꯛꯏ ꯑꯣꯏꯒꯤ ꯄꯂꯦꯝ ꯂꯥꯏꯒꯤꯁꯨ ꯃꯤꯒꯤꯁꯨ ꯁꯤꯗꯕ ꯃꯄꯨ ꯅꯠꯇꯕ ꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯅꯠꯇꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯁꯥ ꯁꯤꯗꯕ ꯃꯄꯨꯁꯤꯅ ꯃꯥꯒꯤ ꯑꯣꯏꯒꯤ ꯄꯥꯝꯕꯣꯝꯗꯒꯤ ꯃꯁꯥꯒꯤ ꯃꯁꯥ ꯑꯣꯏꯔꯤꯕ ꯏꯃꯥ ꯂꯩꯏꯃꯤꯟ ꯁꯤꯗꯕꯤꯁꯤ ꯁꯈꯥꯏꯗꯒꯤ ꯏꯃꯥ ꯂꯩꯏꯃꯤꯟ ꯁꯤꯗꯕꯤ ꯍꯥꯏꯕꯁꯤ ꯄꯨꯊꯣꯛꯑꯦ ꯁꯤꯗꯕꯤ ꯑꯅꯤꯁꯦ ꯄꯨꯊꯣꯛꯄ ꯃꯇꯝꯁꯤꯗ ꯃꯄꯨ ꯁꯤꯗꯕꯁꯤꯅ ꯃꯥꯒꯤ ꯅꯤꯡꯖꯕꯗꯣ ꯂꯥꯏꯒꯤ ꯃꯔꯝꯗꯗꯤ ꯄꯪꯈꯩ ꯅꯥꯏꯈꯤꯗ꯭ꯔꯦ ꯃꯄꯥꯟ ꯅꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯊꯤꯔꯛꯅꯕꯁꯤ ꯃꯥꯒꯤ ꯅꯤꯡꯕꯗꯨꯗꯤ ꯃꯄꯨ ꯃꯥꯒꯤ ꯅꯤꯡꯗꯨꯗꯤ ꯊꯨꯡꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯁꯤꯗꯕꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯣꯡꯃꯗꯣꯟ ꯂꯥꯏꯕꯥꯎ ꯂꯧꯊꯣꯔꯛꯏ ꯍꯨꯝꯅꯤꯗ ꯁꯨꯕ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯏꯁꯥ ꯏꯄꯨ ꯏꯔꯣꯟꯅꯨꯡꯗ ꯁꯥꯏꯑꯣꯜꯂꯒꯦ ꯃꯗꯨꯕꯨ ꯅꯆꯥꯃꯛꯅꯤ ꯈꯪꯅ ꯅꯥꯌꯣꯛ ꯅꯥꯎꯀꯣꯜꯂꯣ ꯃꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔ ꯁꯥꯡꯉꯕ ꯃꯇꯝꯗ ꯁꯟꯖꯦꯟ ꯁꯉꯥꯛ ꯉꯝꯂꯛꯑꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤ ꯁꯦꯝꯃꯨ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤ ꯁꯦꯝꯃꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯁꯦꯝꯃꯨ ꯑꯣꯏꯅ ꯊꯧꯁꯤꯔꯛꯑꯣ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯃꯗꯨꯗ ꯅꯣꯡꯃꯗꯣꯟ ꯂꯥꯏꯕꯥꯎ ꯄꯤꯕꯤꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯏꯜꯂꯗꯅ ꯅꯣꯡꯃꯗꯣꯟ ꯂꯥꯏꯕꯥꯎ ꯄꯤꯕꯤꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯜꯂꯗꯅ ꯅꯣꯡꯉꯥꯜꯂꯛꯑꯒ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗꯗꯤ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥꯅ ꯄꯂꯦꯝ ꯏꯃꯥ ꯁꯤꯗꯕꯤ ꯏꯃꯥꯅ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗꯗꯤ ꯏꯆꯥ ꯏꯄꯨ ꯃꯅꯨꯡꯗ ꯍꯨꯝꯅꯤꯇ ꯁꯨꯕ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯁꯅꯥ ꯃꯆꯨꯅ ꯐꯨꯗꯣꯡꯉꯗꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯄꯨꯡꯂꯪ ꯂꯪꯉꯗꯅ ꯃꯗꯨ ꯑꯉꯛꯄ ꯐꯪꯅ ꯃꯤꯠꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯛ 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 ꯅꯦꯛꯑꯗꯅ ꯌꯦꯡꯕ ꯃꯤꯠꯁꯤꯅ ꯌꯦꯡꯕꯗ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯗꯅ ꯏꯕꯨꯡꯉꯣ ꯁꯅꯥꯃꯍꯤ ꯏꯕꯨꯡꯉꯣꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯍꯨꯝꯅꯤꯗ ꯉꯥꯟꯊꯣꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤ ꯃꯃꯥ ꯑꯣꯏꯖꯕꯤꯒꯤ ꯏꯃꯥ ꯂꯩꯏꯃꯦꯟ ꯁꯤꯗꯕꯤꯅ ꯄꯟꯊꯧ ꯃꯄꯥ ꯁꯤꯗꯕꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯅ ꯃꯄꯥꯒꯤ ꯐꯪꯖꯔꯦ ꯅꯣꯡꯃꯗꯣꯟ ꯂꯩꯕꯥꯎ ꯃꯄꯨꯒꯤ ꯊꯧꯖꯥꯟꯕꯩ ꯐꯪꯖꯔꯦ ꯍꯥꯏꯗꯅ ꯄꯂꯦꯝ ꯃꯃꯥ ꯏꯃꯥ ꯂꯩꯏꯃꯦꯟ ꯁꯤꯗꯕꯤꯅ ꯅꯥꯎꯀꯣꯟꯗꯅ ꯅꯥꯌꯣꯛ ꯅꯥꯎꯀꯣꯟꯈꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯍꯌꯦꯡ ꯆꯥꯎꯔꯛꯑꯦ ꯁꯥꯡꯉꯛꯑꯦ ꯁꯟꯖꯦꯟ ꯁꯉꯥꯡ ꯉꯝꯃꯛꯑꯦ ꯃꯇꯝꯗꯨꯗ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕꯅ ꯅꯍꯥꯟ ꯅꯣꯡ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯃꯄꯨ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯅꯣꯡꯃꯗꯣꯟ ꯂꯥꯏꯕꯥꯎ ꯄꯤꯕꯤꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯑꯔꯤꯕꯅ ꯁꯥꯒꯠꯂꯛꯄꯅꯤꯗꯣ ꯄꯥꯔꯤ ꯑꯗꯨꯗꯤ ꯏꯄꯥ ꯑꯔꯤꯕꯅ ꯁꯥꯒꯠꯂꯛꯄꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯄꯥꯔꯤꯗꯅꯦ ꯅꯣꯡꯃꯗꯣꯟ ꯂꯥꯏꯕꯥꯎ ꯄꯤꯕꯤꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤ ꯁꯦꯝ ꯑꯣꯏꯅ ꯊꯧꯁꯤꯔꯛꯈꯤ ꯃꯇꯝꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯤꯡꯈꯩꯁꯦ ꯑꯃꯨꯛꯁꯤ ꯊꯧꯁꯤꯔꯛꯈꯤꯗꯅ ꯃꯄꯥꯒꯤ ꯊꯧꯌꯥꯗꯅ ꯃꯗꯨꯏꯗꯣ ꯄꯥꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒꯨꯝꯕꯗꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯁꯅꯥꯃꯍꯤꯒꯤ ꯃꯤꯡꯊꯣꯟꯁꯦ ꯁꯅꯥ ꯃꯆꯨꯅ ꯏꯁꯥ ꯏꯄꯨ ꯏꯔꯣꯟꯅꯨꯡꯗ ꯉꯥꯟꯊꯣꯏꯅ ꯂꯩꯔꯝꯕꯗꯨꯗ ꯂꯪꯅ ꯉꯥꯟꯅ ꯂꯩꯔꯝꯕꯗꯨꯗ ꯄꯟꯊꯧ ꯃꯄꯥꯅ ꯄꯂꯦꯝ ꯃꯃꯥꯅ ꯁꯅꯥꯃꯍꯤ ꯍꯥꯏꯗꯅ ꯃꯤꯡꯊꯣꯟꯈꯤ ꯑꯁꯨꯝꯅ ꯁꯟꯖꯦꯟ ꯁꯉꯥꯡ ꯉꯝꯕ ꯃꯇꯝꯗ ꯃꯄꯥꯕꯨꯡꯅ ꯁꯤꯊꯔꯛꯑꯦ ꯃꯗꯨꯕꯨ ꯃꯄꯥꯔꯤ ꯑꯣꯏꯖꯔꯤꯕ ꯏꯄꯥ ꯑꯔꯤꯕꯅ ꯁꯥꯏꯑꯣꯟꯕꯤꯔꯛꯏꯕ ꯃꯄꯥꯔꯤ ꯏꯕꯨꯡꯉꯣ ꯁꯅꯥꯃꯍꯤꯅ ꯄꯟꯊꯧꯒꯤ ꯊꯧꯗꯥꯡꯗꯨꯕꯨ ꯊꯧꯌꯥꯗꯅ ꯄꯥꯡꯈꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕ ꯃꯥꯂꯦꯝ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕ ꯑꯇꯤꯌꯥ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯇꯝꯗ ꯂꯩꯔꯣꯟ ꯇꯔꯦꯠ ꯁꯦꯝꯃꯦ ꯅꯣꯡꯂꯣꯟ ꯇꯔꯦꯠ ꯁꯦꯝꯃꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯑꯣꯏꯅꯅꯕ ꯍꯩꯄꯥꯟ ꯂꯩꯄꯥꯟ ꯎꯔꯤ ꯁꯥ ꯉꯥ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯂꯣꯏꯈꯔꯦ ꯃꯤ ꯁꯦꯝꯕꯁꯤꯗꯤ ꯑꯣꯏꯒꯗ꯭ꯔꯦ ꯑꯗꯨꯅ ꯃꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯂꯨ ꯅꯍꯥꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯌꯦꯡꯉꯒ ꯁꯥꯎꯒꯗꯅ ꯃꯄꯥꯕꯨꯡꯗ ꯍꯪꯖꯕ ꯃꯇꯝꯗ ꯃꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯔꯗꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯃꯄꯥꯕꯨꯡꯒꯤ ꯃꯤꯠ ꯅꯍꯥꯗ ꯇꯥꯕ ꯃꯃꯤꯗꯨꯕꯨ ꯇꯥꯏꯕꯪ ꯑꯁꯨꯝꯅ ꯃꯄꯥꯔꯤ ꯁꯅꯥꯃꯍꯤꯅ ꯐꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ
ꯃꯃꯤ ꯇꯥꯔꯤꯕ ꯃꯄꯥꯕꯨꯡ ꯃꯃꯤꯠ ꯅꯥꯗ ꯇꯥꯕ ꯃꯃꯤ ꯑꯗꯨ ꯌꯦꯡꯉꯒ ꯁꯦꯝꯖꯕꯁꯤꯗ ꯏꯃꯥ ꯂꯩꯃꯦꯟꯁꯤꯗꯕꯤ ꯏꯃꯥꯅ ꯃꯄꯥꯔꯤ ꯏꯕꯨꯡꯉꯣ ꯁꯅꯥꯃꯍꯤꯅ ꯁꯦꯝꯃꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯗꯣ ꯌꯦꯡꯉꯨ ꯃꯇꯝꯗ ꯄꯥꯃꯟꯈꯤꯗꯅ ꯈꯣꯏꯗꯥꯃꯟꯈꯤꯗꯅ ꯇꯤꯂꯥꯡ ꯈꯣꯏꯗꯥ ꯊꯣꯛꯈ꯭ꯔꯦ ꯇꯤꯂꯥꯡ ꯈꯣꯏꯗꯥꯈ꯭ꯔꯕꯅꯤꯅ ꯏꯃꯥ ꯂꯩꯔꯦꯟ ꯍꯟꯕꯤꯁꯤꯗꯕꯤ ꯏꯃꯥꯅ ꯇꯤꯂꯥꯡ ꯈꯣꯏꯗꯥꯈ꯭ꯔꯕꯅꯤꯅ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯗꯅ ꯃꯗꯨꯗ ꯅꯥꯌꯣꯛ ꯊꯕꯨꯝ ꯇꯔꯥ ꯅꯥꯎ ꯄꯨꯗꯅ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕ ꯇꯥꯏꯕꯪꯗ ꯐꯥꯎꯈꯤ ꯑꯗꯨꯅ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯁꯨ ꯇꯥꯏꯕꯪꯗ ꯐꯥꯎꯔꯦ ꯆꯥꯎꯔꯛꯑꯦ ꯁꯪꯉꯛꯑꯦ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯕꯨꯡ ꯁꯂꯥꯏ ꯁꯤꯗꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤ ꯑꯍꯨꯝ ꯂꯥꯛꯑꯣ ꯅꯍꯥꯟ ꯅꯣꯡ ꯂꯩꯊꯧ ꯑꯆꯤꯕ ꯍꯥꯏꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯁꯂꯥꯏ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥ ꯏꯄꯨ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯅꯤꯡꯊꯧ ꯑꯆꯤꯕꯁꯤ ꯄꯨꯊꯣꯛꯈꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯆꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯑꯗꯨꯒ ꯁꯅꯥꯃꯍꯤꯅ ꯌꯥꯏꯃꯝꯕꯅꯤ ꯑꯅꯤꯁꯨꯕꯅꯤ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯅ ꯑꯍꯨꯝꯁꯨꯕꯅꯤ ꯑꯁꯨꯝꯅ ꯃꯄꯥꯔꯤ ꯑꯍꯟꯗ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯣꯟ ꯇꯔꯦꯠ ꯅꯣꯡꯂꯣꯟ ꯇꯔꯦꯠꯁꯦ ꯀꯣꯏꯔꯣ ꯇꯔꯦꯠꯂꯛ ꯀꯣꯏꯔꯒꯅꯦ ꯄꯥꯃꯦꯜ ꯎꯅꯥꯏ ꯗꯦꯕꯤ ꯄꯨꯔꯒ ꯂꯥꯛꯑꯣ ꯆꯤꯡꯉꯦꯟ ꯂꯩꯈꯣꯛ ꯅꯥꯏꯗꯕꯒꯤ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯒꯤ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅꯦ ꯀꯠꯂꯣ ꯂꯥꯛꯑꯣ ꯅꯪꯒꯤꯅꯦ ꯁꯥꯗꯣꯡꯗꯤꯅꯦ ꯅꯨꯡꯁꯥꯁꯤꯅꯤ ꯅꯪꯒꯤ ꯁꯥꯗꯣꯡꯅꯤ ꯅꯪꯒꯤ ꯈꯨꯠꯁꯨ ꯊꯥꯡꯒꯟꯗꯅꯦ ꯂꯤꯔꯨꯡ ꯀꯦꯟ ꯑꯁꯤꯅ ꯁꯤꯟꯅꯕꯤꯔꯦ ꯁꯅꯥꯃꯍꯤꯕꯨꯁꯨ ꯀꯧꯁꯟꯕꯤꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯥꯗꯣꯡꯗꯤꯅꯦ ꯀꯩꯔꯦꯟꯁꯤꯅꯤ ꯅꯪꯒꯤ ꯈꯨꯠꯁꯨꯅ ꯇꯥꯁꯤꯅꯤ ꯑꯗꯨꯅ ꯆꯤꯡꯉꯦꯟ ꯂꯩꯈꯣꯛ ꯅꯥꯏꯗꯕꯤ ꯄꯥꯃꯦꯜ ꯎꯅꯥꯏꯗꯕꯤ ꯇꯥꯏꯕꯪ ꯄꯥꯝꯕꯒꯤ ꯃꯔꯨꯗꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯟꯅ ꯀꯜꯂꯣ ꯂꯥꯛꯑꯣ ꯑꯗꯨꯅ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕ ꯅꯍꯥꯛꯁꯨꯅꯦ ꯅꯪꯒꯤꯅꯦ ꯇꯥꯑꯣꯏ ꯅꯥꯏꯔꯣꯏꯅꯅꯦ ꯁꯥꯗꯣꯡ ꯄꯤꯔꯕꯅꯤ ꯅꯪꯒꯤ ꯈꯨꯠꯁꯨꯅ ꯊꯥꯡꯁꯥꯡꯁꯤ ꯄꯤꯔꯕꯅꯤ ꯑꯗꯨꯅ ꯅꯣꯏ ꯑꯍꯨꯝꯃꯛꯁꯦ ꯏꯆꯥ ꯑꯍꯨꯝꯃꯛꯁꯦ ꯆꯤꯡꯉꯦꯟ ꯂꯩꯈꯣꯛ ꯅꯥꯏꯗꯕꯤ ꯄꯥꯃꯦꯜ ꯎꯅꯥꯏꯗꯕꯤ ꯇꯥꯏꯕꯪ ꯄꯥꯝꯕꯒꯤ ꯃꯔꯨꯗꯨ ꯄꯨꯔꯛꯑꯒ ꯅꯄꯥ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯠꯂꯕ ꯉꯝꯕꯗꯣ ꯅꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜꯁꯦ ꯀꯪꯂꯥ ꯐꯝꯕꯥꯜꯁꯦ ꯁꯤꯟꯅꯔꯒꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯗꯨꯗ ꯃꯄꯥꯕꯨꯡꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯨꯔꯨꯝꯖꯔꯦꯅ ꯍꯥꯏꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤ ꯂꯩꯔꯣꯟ ꯇꯔꯦꯠ ꯅꯣꯡꯂꯣꯟꯁꯤ ꯀꯣꯏꯅꯕꯃꯛꯇ ꯁꯦꯝ ꯁꯥꯗꯅ ꯃꯥꯒꯤ ꯁꯥꯗꯣꯡꯕꯨ ꯇꯣꯡꯉꯗꯅ ꯈꯨꯠꯁꯨꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯃꯄꯥꯔꯤ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯗꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅꯤꯅ ꯃꯌꯥꯝꯕ ꯑꯅꯤꯒꯤ ꯃꯇꯨꯡꯗꯨ ꯏꯟꯕꯗꯨ ꯉꯝꯈꯤꯗꯔꯦ ꯂꯩꯊꯧ ꯑꯆꯤꯕꯒ ꯂꯩꯊꯧ ꯁꯅꯥꯃꯍꯤꯒꯤꯗꯤ ꯃꯥꯒꯤ ꯁꯥꯗꯣꯡꯗꯨ ꯄꯨꯕꯗꯅ ꯂꯩꯔꯣꯟ ꯇꯔꯦꯠ ꯀꯣꯏꯒꯦ ꯍꯥꯏꯗꯅ ꯂꯩꯔꯣꯟ ꯇꯔꯦꯠ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕ ꯁꯅꯧꯇꯣꯟꯗꯤ ꯃꯄꯥꯡꯒꯜꯗꯣ ꯃꯌꯥꯝꯕ ꯑꯅꯤꯒꯤ ꯇꯨꯡ ꯏꯟꯕ ꯉꯝꯗꯕꯅꯤꯅ ꯃꯃꯥ ꯂꯩꯔꯦꯟ ꯍꯟꯕꯤꯁꯤꯗꯕꯤ ꯏꯃꯥ ꯂꯩꯃꯦꯟꯁꯤꯗꯕꯤ ꯃꯃꯥꯒꯤ ꯃꯅꯨꯡꯗ ꯄꯤꯕꯨꯛ ꯅꯧꯅ ꯄꯤꯂꯥꯡ ꯁꯤꯟꯊꯅ ꯃꯄꯤꯗꯒꯤ ꯏꯔꯥ ꯆꯦꯟꯗꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯄꯂꯦꯝ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯖꯔꯛꯄ ꯃꯇꯝꯁꯤꯗ ꯄꯂꯦꯝ ꯏꯃꯥꯅ ꯇꯥꯕꯤꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯄꯤꯇꯨꯛ ꯀꯌꯥꯃꯔꯨꯝ ꯄꯤꯇꯨꯛ ꯃꯔꯤ ꯊꯣꯛꯅ ꯈꯨꯔꯨꯝꯕ ꯐꯥꯎꯕꯗ ꯃꯃꯥꯅ ꯈꯨꯕꯤꯔꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯏꯔꯣꯏ ꯂꯣꯏꯕꯗ ꯈꯨꯕꯥꯡ ꯆꯪꯖꯣꯡ ꯇꯔꯥꯅ ꯏꯗꯨ ꯀꯥꯏꯅ ꯅꯤꯡꯁꯤꯡꯅ ꯈꯨꯔꯨꯝꯖꯕ ꯃꯇꯝꯁꯤꯗ ꯏꯃꯥ ꯂꯩꯃꯦꯟꯁꯤꯗꯕꯤ ꯏꯃꯥꯅ ꯃꯄꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯁꯅꯨꯇꯣ ꯏꯆꯥꯅ ꯏꯃꯥꯕꯨ ꯇꯣꯏꯅ ꯀꯧꯕꯗꯤ ꯍꯥꯏꯗꯅ ꯑꯗꯨꯗ ꯊꯣꯛꯂꯛꯑꯦꯅ ꯍꯥꯏꯔꯒ ꯃꯄꯥꯔꯤꯕꯨ ꯂꯧꯈꯠꯆꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯅꯧꯇꯣꯟꯕꯨ ꯂꯧꯈꯠꯄꯤꯔꯦꯅ ꯍꯥꯏꯔꯒ ꯁꯅꯧꯇꯣꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯒ ꯇꯥꯛꯄꯤꯔꯛꯏ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯦ ꯄꯟꯊꯧ ꯏꯄꯥꯅ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕꯅꯣ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯂꯩꯊꯧ ꯑꯆꯤꯕꯒ ꯂꯩꯊꯧ ꯁꯅꯥꯃꯍꯤꯒꯗ ꯃꯕꯥꯅꯤꯒꯤ ꯃꯇꯨꯡ ꯏꯜꯂꯨꯗꯅ ꯑꯩꯕꯨ ꯂꯩꯔꯣꯟ ꯇꯔꯦꯠ ꯀꯣꯏꯌꯨ ꯅꯣꯡꯂꯣꯟꯇꯔꯦꯠ ꯀꯣꯏꯔꯛꯎ ꯇꯔꯦꯠꯂꯛ ꯑꯗꯨꯒ ꯄꯥꯃꯦꯜ ꯎꯅꯥꯏꯗꯒꯤ ꯆꯤꯡꯉꯦꯟ ꯂꯩꯈꯣꯛ ꯅꯥꯏꯗꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯔꯨꯗꯨ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯟꯅ ꯀꯠꯂꯕꯗꯨ ꯑꯗꯨꯗ ꯀꯪꯂꯥ ꯐꯝꯕꯥꯜꯗꯨ ꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜꯗꯨ ꯄꯤꯒꯦ ꯍꯥꯏꯌꯦ ꯃꯥꯗꯤ ꯁꯥꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔ ꯁꯤꯟꯅꯔꯝꯃꯒ ꯑꯗꯣ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯏꯃꯥ ꯑꯩꯅ ꯅꯪ ꯀꯪꯂꯥ ꯐꯝꯕꯥꯜꯁꯦ ꯏꯃꯥ ꯑꯩ ꯄꯥꯝꯃꯤꯅꯦ ꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜꯁꯦ ꯄꯥꯝꯃꯦꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯩꯕꯨ ꯀꯣꯏꯅꯅꯕ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯨ ꯑꯩꯅ ꯃꯗꯨꯗ ꯍꯥꯏꯔꯗꯅ ꯃꯄꯤ ꯄꯤꯔꯣꯏꯗꯅ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯗ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯅ ꯈꯨꯔꯨꯝꯗꯨꯅ ꯅꯣꯏꯅ ꯃꯗꯨꯗ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯅ ꯀꯞꯈꯤ ꯃꯗꯨꯗ ꯃꯃꯥꯅ ꯃꯕꯤꯛ ꯊꯣꯛꯈꯤ ꯃꯆꯥꯅꯤꯅ ꯄꯦꯜꯂꯗꯅ ꯁꯅꯧꯇꯣꯟ ꯅꯪ ꯅꯄꯥꯕꯨꯒꯤ ꯐꯝꯕꯥꯜꯁꯤꯕꯨ ꯄꯥꯝꯕ꯭ꯔꯅꯦ ꯏꯃꯥ
ꯄꯥꯝꯖꯩꯅꯦ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯄ ꯍꯧꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯪꯗꯣꯏꯅꯣ ꯏꯃꯥꯅ ꯁꯤꯟꯕꯤꯌꯨꯅꯦ ꯂꯣꯟꯇꯔꯤ ꯁꯛꯂꯕ ꯐꯝꯕꯥꯜꯅꯤꯅꯦ ꯁꯤꯒꯤ ꯐꯝꯕꯥꯜ ꯑꯁꯦ ꯈꯨꯅꯤꯡꯊꯧꯅ ꯅꯄꯥꯕꯨꯡꯒꯤ ꯐꯝꯕꯥꯜ 3ꯂꯛ ꯀꯠꯆꯔꯦ ꯍꯥꯏꯔꯒꯅꯦ 3ꯂꯛ ꯀꯣꯏꯔꯣ ꯑꯗꯨꯒ ꯍꯥꯏꯔꯣ ꯄꯥꯕꯨꯡ ꯂꯩꯔꯣꯟ 3 ꯀꯣꯏꯖꯔꯦ ꯅꯨꯡꯂꯣꯟ 3 ꯀꯣꯏꯖꯔꯦ 3ꯂꯛ ꯍꯥꯏꯗꯅ ꯈꯨꯔꯝꯃꯣ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯔꯨ ꯍꯥꯏꯗꯅ ꯄꯨꯔꯛꯏꯕꯗꯨ ꯁꯤꯡꯉꯦꯜ ꯂꯩꯈꯣꯛ ꯅꯥꯏꯗꯕꯤ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕ ꯁꯤꯡꯉꯦꯜ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯃꯦꯜ ꯎꯅꯥꯏꯗꯕꯤ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕꯗꯨ ꯁꯤ ꯁꯟꯊꯤ ꯑꯀꯪꯕꯕꯨꯁꯤ ꯑꯁꯤ ꯁꯟꯊꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯅ ꯆꯥꯛ ꯏꯁꯤꯡ ꯂꯨꯝꯕ ꯆꯥꯛ ꯊꯣꯡꯕ ꯌꯥꯕꯅꯦ ꯁꯟꯊꯤ ꯑꯀꯪꯕꯁꯤ ꯑꯁꯤꯕꯨꯅꯤ ꯑꯁꯤ ꯅꯄꯥꯕꯨꯡꯒꯤ ꯍꯧꯔꯛ ꯋꯥꯔꯤ ꯑꯃꯁꯨ ꯁꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯤ ꯃꯁꯤ ꯁꯟꯊꯤꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯍꯧꯔꯛꯈꯤꯕꯒꯤ ꯃꯗꯨꯒꯤ ꯑꯗꯨꯅ ꯁꯝꯅ ꯊꯨꯞꯆꯜꯂꯒ ꯁꯟꯊꯤ ꯑꯀꯪꯕꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯥꯏꯒꯤ ꯑꯃ ꯂꯥꯏ ꯈꯨꯔꯨꯝꯖꯔꯛꯄ ꯃꯇꯝꯗ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯟꯊꯤꯒ ꯂꯩꯉꯣꯏꯒ ꯈꯤꯇꯪ ꯌꯥꯜꯂꯒ ꯃꯗꯨꯗ ꯋꯥꯏ ꯇꯩꯗ꯭ꯔꯒꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯨ ꯑꯣꯏꯗꯦ ꯁꯟꯊꯤꯒ ꯂꯩꯉꯣꯏꯒ ꯌꯥꯅꯔꯒ ꯂꯩꯕꯥꯛꯁꯤꯒ ꯌꯥꯅꯔꯒ ꯊꯤꯠꯂꯒ ꯇꯩꯔꯒꯗꯤ ꯃꯐꯝꯗꯣ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯅ ꯈꯣꯏꯗꯥꯕ ꯃꯐꯝ ꯍꯥꯏꯗꯨ ꯑꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯣ ꯁꯟꯊꯤ ꯑꯀꯪꯕꯗꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯃꯗꯨꯅ ꯃꯍꯨꯠ ꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯆꯤꯡꯌꯦꯜ ꯂꯩꯈꯣꯛ ꯅꯥꯏꯗꯕꯤ ꯍꯥꯏꯗꯨꯗꯤꯅꯦ ꯂꯩꯁꯪꯕꯨꯅꯤꯅꯦ ꯍꯥꯏꯗꯅ ꯂꯩꯁꯪꯁꯦ ꯄꯨꯔꯣ ꯁꯤ ꯄꯨꯔꯣ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯤꯒꯤ ꯃꯤꯡꯈꯩꯁꯦ ꯃꯁꯤꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯔꯨꯅꯤꯅꯦ ꯈꯪꯉꯒ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯗꯣ ꯍꯨꯡ ꯍꯩ ꯍꯥ ꯍꯦ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯍꯥ ꯈꯣꯌꯨꯝ ꯌꯥꯏꯕꯤ ꯌꯦꯜꯍꯧꯉꯩ ꯑꯃꯝ ꯂꯩꯁꯥ ꯍꯜꯂꯛꯄ ꯃꯄꯨ ꯃꯥꯒꯤ ꯃꯤꯡꯈꯩ ꯉꯁꯥꯏ ꯁꯣꯟꯈꯤꯕ ꯑꯗꯨꯏꯗꯣ ꯏꯃꯥ ꯂꯩꯃꯤꯟ ꯁꯤꯗꯕꯤꯅ ꯀꯨꯟꯖꯤꯟ ꯇꯨꯛꯊꯕ ꯁꯅꯧꯇꯣꯟꯁꯤꯗ ꯍꯟꯖꯤꯟ ꯇꯥꯛꯑꯦ ꯍꯥꯏꯗꯅ ꯀꯨꯟꯖꯤꯟ ꯇꯨꯛꯊꯕ ꯁꯅꯧꯇꯣꯟꯁꯤꯅ ꯉꯝꯕꯗ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯃꯛꯑꯦ ꯃꯆꯤꯟꯗ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯃꯛꯑꯦ ꯉꯝꯒꯗ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯃꯃꯥꯅ ꯍꯪꯕꯗ ꯁꯅꯧꯇꯣꯟ ꯀꯨꯟꯖꯤꯟ ꯇꯨꯛꯊꯕꯅ ꯄꯂꯦꯝ ꯏꯃꯥ ꯁꯤꯗꯕꯤ ꯏꯃꯥ ꯂꯦꯟꯍꯟꯕꯤ ꯏꯃꯥ ꯁꯤꯗꯕꯤ ꯅꯆꯥ ꯉꯝꯖꯔꯅꯤꯅ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯂꯦꯝꯅ ꯈꯨꯔꯝꯃꯦ ꯍꯥꯏꯔꯒ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯈꯤꯗꯅ ꯃꯃꯥꯕꯨ ꯈꯨꯔꯝꯃꯦ ꯍꯥꯏꯔꯒ ꯃꯄꯥꯕꯨꯡ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕꯤꯒꯤ ꯇꯥꯝꯅ ꯃꯥꯒꯤ ꯁꯥꯗꯣꯡ ꯑꯗꯨ ꯃꯗꯨ ꯇꯣꯡꯉꯗꯅ ꯈꯨꯁꯨꯗꯨ ꯄꯥꯏꯔꯒ ꯑꯗꯨ ꯄꯥꯃꯦꯜ ꯂꯩꯈꯣꯛ ꯅꯥꯏꯗꯕꯤ ꯁꯤꯡꯉꯦꯟ ꯄꯥꯃꯦꯜ ꯎꯅꯥꯏꯗꯕꯤ ꯑꯗꯨꯒ ꯁꯤꯡꯉꯦꯟ ꯂꯩꯈꯣꯛ ꯅꯥꯏꯗꯕꯤꯗꯨ ꯄꯥꯏꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯔꯨꯁꯤꯗ ꯃꯥꯒꯤ ꯀꯣꯛꯇ ꯃꯥꯒꯤ ꯆꯤꯟꯐꯥ ꯄꯨꯔꯒ ꯆꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ 이ꯟꯅ ꯈꯨꯅꯤꯡꯊꯧꯅ ꯂꯩꯕꯛ 3ꯂꯛ ꯀꯠꯆꯔꯦ ꯍꯥꯏꯔꯒ ꯃꯄꯥꯕꯨꯡꯒꯤ ꯐꯥꯡꯈꯣꯡꯗꯣ 3ꯂꯛ ꯀꯣꯏꯔꯒ ꯄꯥꯕꯨꯡ ꯅꯆꯥ ꯑꯣꯏꯕꯤ ꯁꯅꯧꯇꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥꯅꯅꯦ ꯂꯩꯔꯣꯟ 3 ꯅꯨꯡꯂꯣꯟ 3ꯁꯦ 3ꯂꯛ ꯀꯣꯏꯖꯔꯛꯑꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ 이ꯟꯅ ꯄꯥꯃꯦꯜ ꯎꯅꯥꯏꯗꯕꯤ ꯁꯤ ꯂꯩꯖꯔꯦ ꯀꯠꯆꯔꯤ ꯆꯤꯡꯌꯦꯜ ꯂꯩꯈꯣꯛ ꯅꯥꯏꯗꯕꯤ ꯁꯤꯗ ꯊꯝꯖꯔꯦ ꯀꯠꯆꯔꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯔꯨꯗꯤ ꯍꯨꯡ ꯍꯩ ꯍꯥ ꯍꯦ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕ ꯈꯣꯌꯨꯝ ꯌꯥꯏꯕꯤ ꯌꯦꯜꯍꯧꯉꯩ ꯑꯃꯝ ꯂꯩꯁꯥ ꯍꯜꯂꯛꯄ ꯏꯕꯨꯡꯉꯣ ꯌꯥꯏꯕꯤ ꯑꯣꯡꯊꯤ ꯍꯨꯡꯉꯣꯏꯕ ꯈꯦꯔꯦ ꯅꯨꯡꯅꯥꯡ ꯇꯧꯀꯣꯛ ꯄꯣꯏꯗꯤꯉꯣ ꯅꯣꯡꯊꯥꯡ ꯇꯔꯪꯂꯦꯟ ꯇꯔꯪ ꯂꯥꯏꯖꯦ ꯏꯄꯣꯛꯄ ꯆꯤꯡꯃꯨꯂꯤꯟ ꯇꯥꯎꯕꯤ ꯏꯔꯣꯏꯅꯥꯏ ꯂꯩꯔꯦꯟ ꯇꯥꯔꯣꯏꯅꯥꯏ ꯅꯃꯨ ꯁꯤꯗꯕ ꯍꯥ ꯅꯨꯡꯀꯥꯡ ꯍꯂꯥꯕ ꯌꯥꯏꯕꯤ ꯅꯨꯡꯉꯣ ꯄꯤꯃꯥꯕ ꯆꯤꯡꯉꯨ ꯀꯣꯔꯧ ꯑꯌꯦꯡꯕ ꯋꯥꯡꯄꯨꯡ ꯊꯧ ꯄꯥꯟꯆꯨꯝꯕ ꯍꯨꯕ꯭ꯂꯥ ꯃꯄꯥꯟ ꯊꯥꯒꯤ ꯍꯔꯥꯃꯧ ꯂꯤꯡꯕꯤꯔꯛꯄ ꯕꯤꯁꯦꯝꯄꯨꯡ ꯀꯥꯏꯕꯤ ꯃꯍꯨꯝ ꯅꯨꯡ ꯄꯔꯤꯡ ꯂꯪꯁꯪ ꯍꯨꯜꯂꯛꯄ ꯎꯀꯥ ꯃꯩꯊꯣꯡ ꯌꯥꯝꯅ ꯃꯥꯎ ꯂꯤꯁꯤꯡꯂꯛꯄ ꯀꯣꯔꯧꯅ ꯍꯧꯔꯛꯄ ꯏꯕꯨꯡꯉꯣ ꯀꯣꯔꯧꯅ ꯃꯣꯟꯗꯣꯟ ꯅꯣꯡꯅꯥꯡ ꯀꯥꯎꯈꯪ ꯅꯨꯡꯗꯒꯤ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠ ꯁꯤꯗꯕꯅ ꯇꯣꯡꯂꯦꯟ ꯇꯞꯅ ꯍꯨꯝꯂꯛꯄ ꯆꯤꯡꯉꯨ ꯖꯋꯥꯅ ꯈꯣꯟꯖꯦꯜ ꯑꯍꯥꯟꯕꯗ ꯂꯥꯡꯕꯟ ꯈꯣꯏꯃꯨ ꯈꯣꯟꯗꯥꯅꯕꯅ ꯈꯣꯟꯖꯦꯜ ꯃꯌꯦꯛ ꯊꯣꯡꯅꯅ ꯄꯣꯛ ꯈꯣꯏꯔꯥ ꯌꯥꯜꯂꯛꯄ ꯆꯤꯡꯉꯨ ꯖꯋꯥꯅ ꯈꯣꯟꯖꯦꯜ ꯅꯃꯨ ꯄꯣꯡ ꯊꯟꯗꯝꯂꯛꯄ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯌꯣꯏꯕꯨ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯆꯤꯡꯉꯨ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯅꯤꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯅꯨꯡꯉꯥꯏꯕ ꯃꯤꯔꯥꯏꯕ ꯀꯅꯥꯅ ꯀꯪꯉꯝꯗꯕ ꯄꯣꯡꯂꯥꯏꯃ ꯀꯅꯥꯅ ꯌꯦꯡꯉꯝꯗꯕ ꯁꯪ ꯄꯥꯝꯕꯅ ꯂꯩꯕ ꯂꯣꯛ ꯀꯨꯝ ꯆꯣꯡꯀꯤꯅ ꯀꯩꯅ ꯂꯩꯕ ꯂꯣꯛ ꯀꯨꯝ ꯆꯣꯡꯀꯥꯡꯅ ꯁꯅꯥ ꯆꯦꯡꯃꯥꯏ ꯑꯉꯥꯡꯕ ꯂꯨꯄꯥ ꯆꯦꯡꯃꯥꯏ ꯑꯉꯧꯕ ꯄꯥꯐꯜ ꯁꯪꯒꯥꯏ ꯅꯨꯡꯉꯣꯏ ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯗ ꯐꯝꯐꯝ ꯋꯥꯌꯦꯟꯕꯤꯕ ꯂꯥꯏꯅꯤꯡꯊꯧ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯒꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯔꯨꯗꯣ ꯅꯆꯥꯅ ꯄꯨꯖꯔꯛꯑꯦ ꯍꯥꯏꯗꯅ ꯃꯔꯨꯗꯤ ꯄꯟꯊꯧ ꯏꯄꯥꯅ ꯍꯦꯛ ꯈꯨꯔꯨꯝꯖꯕ ꯃꯇꯝꯁꯤꯗ ꯄꯟꯊꯧ ꯃꯄꯥꯅ ꯄꯦꯟꯃꯟꯈ꯭ꯔꯗꯅ 이자디 나빠이고 무슨 문나 강합니다나 파레파레나 난타비다 파레파레 한내기 맞tum이나 강나 판발라시 선우도 농원도 비버 따레도 하다 파말레 하라가 애능 터 살라이린 시대버 번토 이빠이고나 라이린 비트렛 뿌렸다나 오이기 오이던 간토이 할래나 하라가 아빠분
ꯁꯅꯧꯇꯣꯟꯗ ꯄꯥꯈꯪꯕ ꯃꯤꯡꯊꯣꯟ ꯄꯤꯗꯅ ꯀꯪꯂꯥ ꯐꯝꯕꯥꯜ ꯄꯤꯈꯤ ꯑꯁꯨꯝꯅ ꯁꯅꯧꯇꯣꯟ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯨ ꯂꯩꯔꯣꯟ ꯇꯔꯦꯠ ꯅꯨꯡꯂꯣꯟ ꯇꯔꯦꯠ ꯀꯣꯏꯔꯦꯅ ꯍꯥꯏꯔꯒ ꯃꯄꯥꯕꯨꯡꯅ ꯃꯤꯡꯊꯣꯜ ꯄꯨꯡꯗ ꯂꯦꯟꯕꯤ ꯃꯃꯥ ꯁꯤꯗꯕꯤ ꯃꯃꯥꯒ ꯂꯣꯏꯅꯔꯗꯅ ꯂꯥꯏꯅꯤꯡꯊꯧ ꯃꯤꯡꯈꯩ ꯃꯃꯥꯂꯩꯃꯤ ꯁꯤꯗꯕꯤ ꯃꯃꯥꯅ ꯃꯤꯡꯈꯩ 159 ꯄꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯇꯥꯏꯕꯪ ꯐꯝꯕꯥꯜ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯄꯟꯊꯧ ꯃꯄꯥꯅ ꯁꯤꯟꯅꯈꯤ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯄꯟꯊꯧ ꯃꯄꯥ ꯑꯃꯗꯤ ꯂꯩꯔꯦꯟꯕꯤ ꯁꯤꯗꯕꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯄꯤꯕꯨꯛ ꯅꯧꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯪꯖꯗꯅ ꯄꯂꯦꯝ ꯃꯃꯥ ꯁꯤꯗꯕꯤ ꯃꯃꯥꯗ ꯂꯥꯏꯅꯤꯡꯊꯧ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥꯗ ꯆꯪꯖꯗꯅ ꯄꯨꯝꯅꯃꯛ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯄꯂꯦꯝ ꯃꯃꯥ ꯁꯤꯗꯕꯤꯅ ꯄꯟꯊꯧ ꯃꯄꯥ ꯁꯤꯗꯕꯤꯅ ꯃꯆꯦꯠ ꯃꯈꯥꯛ ꯂꯩꯇꯅ ꯀꯣꯛꯄꯤꯈꯤ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯍꯌꯦꯡ ꯇꯥꯏꯕꯪ ꯈꯨꯗꯣꯟ ꯇꯥꯔꯛꯂꯕ ꯃꯇꯝꯁꯤꯗ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯇꯥꯔꯒꯁꯨ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯁꯨ ꯑꯣꯏꯕꯁꯤꯡꯕꯨ ꯀꯣꯛꯄꯤꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯂꯩꯔꯦꯟꯕꯤ ꯁꯤꯗꯕꯤ ꯃꯃꯥꯅ ꯇꯥꯏꯕꯪꯗ ꯃꯪꯉꯝ ꯊꯝꯕꯤꯔꯝꯈꯤ ꯑꯁꯨꯝꯅ ꯀꯨꯟꯖꯤꯟ ꯊꯣꯛꯇꯕ ꯏꯕꯨꯙꯧꯕꯨꯁꯨ ꯄꯨꯊꯣꯔꯛꯇꯅ ꯁꯅꯥꯃꯍꯤꯒꯤ ꯃꯐꯝꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯦ ꯃꯌꯥꯝꯕꯅ ꯂꯦꯡꯒꯣꯟ ꯀꯣꯟꯊꯝꯕꯤꯅ ꯅꯥꯟꯊꯕꯤꯗꯅ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯈꯤ ꯑꯁꯨꯝꯅ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯇꯥꯏꯕꯪ ꯈꯨꯗꯣꯟ ꯇꯥꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯃꯌꯥꯝꯕ ꯑꯣꯏꯈꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯥꯎꯁꯤꯡꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯕꯅꯁꯨ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯗꯣ ꯀꯣꯛꯄꯤꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯂꯩꯔꯦꯟꯕꯤ ꯁꯤꯗꯕꯤ ꯃꯃꯥꯅ ꯃꯤꯡꯊꯣꯟ ꯄꯨꯡꯗ ꯇꯥꯏꯕꯪꯗ ꯃꯪꯉꯝ ꯁꯤꯟꯅꯕꯤꯔꯝꯈꯤ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯨꯡꯕꯨ ꯏ ꯃꯔꯤ ꯀꯥꯎꯗꯅ ꯆꯠꯄ ꯑꯃꯗꯤ ꯑꯁꯨꯝꯅ ꯂꯣꯏꯔꯦꯅ ꯍꯥꯏꯔꯒ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯇꯥꯏꯕꯪ ꯐꯝꯕꯥꯜꯗꯤ ꯁꯤꯟꯅꯕꯤꯔꯦ ꯑꯗꯨꯅ ꯇꯥꯏꯕꯪ ꯊꯣꯡ ꯈꯨꯗꯤꯡꯒꯤꯗꯤ ꯉꯥꯟꯊꯣꯏꯗꯅ ꯂꯩꯕꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯐꯝꯕꯥꯜ ꯂꯤꯡꯗꯅ ꯀꯥꯗꯅ ꯂꯩꯕꯗꯤ ꯑꯩꯒꯤꯗꯤ ꯏꯇꯣꯝꯇ ꯂꯩꯕꯗꯤ ꯉꯝꯖꯔꯣꯏꯅꯦ ꯏꯃꯥ ꯍꯥꯏꯔꯒꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯅꯧꯇꯣꯟꯁꯨ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤꯅ ꯏꯆꯥꯕꯨꯅꯦ ꯅꯃꯥꯅ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯗꯅ ꯌꯨꯝꯗ ꯀꯖꯥꯎ ꯌꯥꯐꯝꯗ ꯁꯅꯥꯒꯤ ꯇꯥꯡꯒꯣꯜ ꯃꯊꯛꯇ ꯂꯨꯄꯥꯒꯤ ꯇꯥꯡꯒꯣꯜ ꯃꯊꯛꯇ ꯂꯩꯔꯦꯟꯕꯤ ꯁꯤꯗꯕꯤ ꯃꯃꯥꯅ ꯐꯝꯗꯅ ꯉꯥꯟꯊꯣꯏꯅ ꯂꯩꯈꯤ ꯑꯗꯣ ꯄꯨꯝꯅꯃꯛ ꯉꯥꯟꯊꯣꯏꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯁꯤꯅ ꯃꯆꯥꯒꯤꯗꯃꯛꯇ ꯂꯩꯅꯗꯕ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯑꯃ ꯑꯣꯏꯅ ꯎꯔꯦꯞ ꯎꯌꯨꯡ ꯑꯣꯏꯅ ꯌꯨꯝ ꯇꯥꯏꯕꯪꯒꯤ ꯍꯛꯆꯥꯡꯁꯦ ꯃꯄꯥꯕꯨ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯗꯅ ꯃꯥꯁꯨ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯤꯡꯊꯧ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥꯕꯨꯁꯨ ꯎꯔꯦꯞ ꯎꯌꯨꯡ ꯑꯣꯏꯅ ꯂꯩꯈꯤ ꯃꯤꯒꯤ ꯃꯔꯣꯟꯗ ꯍꯥꯏꯔꯒ ꯃꯌꯥꯡꯂꯣꯟꯗ ꯍꯥꯏꯔꯒ ꯆꯥꯇꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯥꯏꯔꯒ ꯎꯔꯦꯞ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯂꯦꯞꯇꯅ ꯃꯍꯥꯛꯅ ꯁꯥꯕꯤꯗꯅ ꯌꯨꯝ ꯑꯃ ꯂꯥꯏꯅꯤꯡꯊꯧ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕꯅ ꯑꯣꯏꯗꯅ ꯃꯍꯥꯛ ꯂꯩꯕꯒꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯨꯝ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯤꯕ ꯃꯍꯥꯛꯁꯦ ꯂꯩꯔꯒꯅ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤꯁꯤ ꯂꯩꯗꯣꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯣ ꯑꯄꯥꯝꯕ ꯁꯅꯥꯃꯍꯤ ꯂꯩꯒꯗꯣꯔꯤꯕ ꯃꯍꯥꯛꯁꯦ ꯂꯩꯇꯕ ꯇꯥꯔꯒꯅ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤꯁꯨ ꯂꯩꯔꯣꯏꯗꯣꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯣ ꯑꯄꯥꯝꯕ ꯁꯅꯥꯃꯍꯤꯁꯨ ꯂꯩꯔꯣꯏꯗꯣꯔꯤꯕ ꯐꯨꯡꯒꯥ ꯂꯩꯔꯨꯁꯨ ꯂꯩꯔꯣꯏꯗꯣꯔꯤꯕ ꯏꯃꯥ ꯑꯁꯣꯏꯁꯨ ꯂꯩꯔꯣꯏꯗꯣꯔꯤꯕ ꯑꯁꯨꯝꯅ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯌꯨꯝ ꯑꯁꯤ ꯁꯥꯕꯤꯅ ꯂꯣꯏꯔꯦ ꯁꯥꯊꯣꯛꯅ ꯂꯩꯔꯦ ꯍꯌꯦꯡ ꯁꯪꯒꯥꯕ ꯃꯇꯝꯗꯨꯗ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯒꯤ ꯐꯤꯔꯣꯏ ꯐꯤꯉꯥꯝ ꯑꯁꯨꯕ ꯍꯩꯔꯝ ꯇꯔꯦꯠ ꯑꯊꯦꯟꯄꯣꯠ ꯃꯩꯔꯥ ꯃꯔꯝ ꯀꯠꯆꯒꯅꯤ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤ ꯏꯃꯥꯅ ꯁꯂꯥꯏꯂꯦꯟ ꯁꯤꯗꯕ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯁꯥꯖꯔꯤꯕ ꯌꯨꯝ ꯑꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯏꯃꯥ ꯂꯩꯃꯦꯟ ꯁꯤꯗꯕꯤ ꯏꯃꯥꯅ ꯁꯪꯒꯥꯕꯤꯔꯛꯑꯅꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯥꯗꯣꯡ ꯑꯄꯥꯝꯕ ꯁꯅꯥꯃꯍꯤ ꯏꯃꯥ ꯁꯥꯗꯣꯡ ꯑꯄꯥꯝꯕꯤꯅ ꯂꯩꯔꯕ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯇꯥꯡꯒꯣꯜ ꯃꯊꯛꯇ ꯂꯨꯄꯥꯒꯤ ꯇꯥꯡꯒꯣꯜ ꯃꯊꯛꯇ ꯅꯤꯡꯊꯧꯗꯅ ꯄꯥꯟꯗꯅ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯅ ꯄꯥꯜꯂꯕ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯃꯉꯥꯡꯅꯦ ꯂꯨꯋꯥꯡꯅꯦ ꯈꯨꯃꯟꯅꯦ ꯏꯌꯨ ꯑꯍꯨꯝꯁꯤꯒ ꯂꯣꯏꯅꯅ ꯐꯨꯡꯒꯥ ꯂꯥꯏꯔꯨꯁꯤ ꯑꯣꯏꯔꯗꯅ ꯏꯃꯥꯁꯤꯅ ꯃꯄꯨꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕꯒꯤꯗꯃꯛꯇ ꯊꯧꯒꯜ ꯇꯧꯗꯅ ꯅꯣꯡꯆꯨꯞ ꯑꯣꯟꯗꯅ ꯃꯩꯅ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯏꯜꯂꯗꯅ ꯑꯁꯨꯃꯥꯏꯅ ꯂꯩꯈꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯑꯁꯤꯒꯤ
ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯕꯅꯤꯅ ꯊꯣꯡ ꯁꯪꯕ ꯂꯥꯏ ꯂꯦꯡꯊꯧ ꯊꯣꯡꯉꯥꯔꯦꯅ ꯇꯤꯃꯨ ꯐꯠꯇꯕ ꯂꯩꯃꯨ ꯐꯠꯇꯕ ꯍꯧꯇꯤꯁꯅꯥꯏ ꯉꯥꯛꯇꯅ ꯂꯩꯈꯤ ꯁꯤꯒꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯏꯃꯥꯁꯨ ꯂꯩꯔꯦ ꯏꯄꯥꯁꯨ ꯂꯩꯔꯦ ꯑꯩꯁꯨ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤ ꯍꯥꯏꯗꯅ ꯃꯌꯥꯏ ꯀꯪꯂꯥꯗ ꯁꯥꯅꯧꯇꯣꯟ ꯈꯨꯗꯤꯡ ꯇꯨꯛꯇꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯁꯨ ꯍꯤꯡꯒꯣꯏ ꯖꯒꯣꯏꯅꯨꯡ ꯐꯠꯇꯍꯧꯗꯤ ꯇꯤꯃꯨ ꯐꯠꯇꯕ ꯂꯩꯃꯨ ꯐꯠꯇꯕ ꯉꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯌꯥꯏ ꯀꯪꯂꯥꯗ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯌꯥꯏ ꯀꯪꯂꯥꯗ ꯉꯥꯟꯊꯣꯏꯅ ꯂꯩꯈꯤ ꯍꯧꯔꯛ ꯋꯥꯔꯤ ꯑꯁꯤ ꯄꯨꯝꯅꯃꯛ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯄꯥꯜꯂꯤꯕ ꯍꯤꯡꯒꯣꯜ ꯑꯀꯣꯏꯕꯁꯤꯗ ꯂꯨꯆꯤꯡꯅꯦ ꯌꯨꯍꯥꯅꯦ ꯊꯋꯥꯅꯦ ꯆꯦꯡꯉꯥꯅꯦ ꯃꯔꯤ ꯃꯔꯤ ꯉꯥꯛꯇꯅ ꯇꯤꯃꯨ ꯐꯠꯇꯕ ꯂꯩꯃꯨ ꯐꯠꯇꯕ ꯃꯥꯒꯤ ꯊꯧꯔꯝ ꯇꯧꯕꯤꯗꯨꯅ ꯉꯥꯛꯇꯅ ꯂꯩꯈꯤ ꯃꯄꯨ ꯃꯥꯒꯤ ꯊꯧꯒꯟꯒꯤ ꯊꯧꯖꯥꯟꯒꯤ ꯃꯍꯩ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥꯗꯥ ꯅꯨꯡꯗꯥ ꯁꯟꯗꯣꯛꯇꯅ ꯑꯉꯛꯄ ꯐꯖꯔꯕ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯂꯕ ꯑꯊꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯧꯔꯛ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯈꯪꯖꯔꯦꯅ ꯍꯥꯏꯔꯒ ꯇꯥꯖꯔꯦꯅ ꯍꯥꯏꯔꯒ ꯍꯛꯂꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯤꯡꯈꯩꯁꯦ ꯍꯦꯛ ꯐꯪꯖꯕ ꯃꯇꯝꯗ ꯇꯤꯃꯨ ꯐꯠꯇꯕ ꯂꯩꯃꯨ ꯐꯠꯇꯕ ꯍꯛꯇꯤ ꯁꯅꯥꯏ ꯑꯌꯦꯠ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯇꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯊꯤꯕ ꯂꯩꯇꯕ ꯃꯥꯏ ꯈꯨꯗꯕ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯊꯝꯖꯔꯦꯅ ꯍꯥꯏꯔꯒ ꯅꯣꯡꯄꯣꯛ ꯂꯩꯍꯧ ꯃꯥꯏꯕ ꯇꯝꯄꯥꯛ ꯂꯩꯍꯧ ꯃꯥꯏꯕꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯇ ꯊꯝꯖꯔꯕꯅꯤ ꯐꯪꯖꯔꯒꯦ ꯍꯥꯏꯗꯅ ꯅꯣꯏ ꯄꯨꯝꯅꯃꯛ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯝꯄꯥꯛ ꯂꯩꯍꯧ ꯃꯥꯏꯕꯤ ꯅꯣꯡꯄꯣꯛ ꯂꯩꯍꯧ ꯃꯥꯏꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯗ ꯐꯪꯖꯔꯒꯦꯅ ꯈꯨꯔꯨꯝꯕ ꯄꯨꯝꯅꯃꯛꯅ ꯀꯣ ꯈꯨꯔꯨꯝꯖꯔꯦ ꯊꯧꯅꯤꯖꯔꯦ ꯆꯠꯆꯕ ꯉꯝꯖꯔꯒꯦ ꯍꯥꯏꯗꯅ ꯏꯆꯦꯅ ꯄꯨꯝꯅꯃꯛ ꯌꯨꯝꯂꯥꯏꯕꯨ ꯊꯥꯗꯣꯛꯇꯅ ꯏꯄꯥ ꯏꯄꯨꯒꯤ ꯁꯦꯅꯥꯝꯄꯨ ꯆꯠꯆꯕ ꯉꯝꯖꯕ ꯑꯣꯏꯖꯔꯒꯦ ꯈꯨꯃꯥꯡꯗꯣ ꯇꯔꯥꯅ ꯏꯪꯀꯥꯏꯁꯤꯡ ꯉꯁꯤꯗꯒꯤ ꯍꯧꯅꯅꯦ ꯄꯔꯩ ꯍꯟꯖꯔꯕꯅꯤ ꯄꯔꯩ ꯂꯩꯁꯜꯂꯝꯕꯗꯣ ꯍꯟꯗꯣꯛꯆꯔꯕꯅꯤ ꯍꯥꯏꯗꯅ ꯈꯨꯔꯝꯃꯤ ꯁꯦ ꯅꯣꯏꯁꯨ ꯂꯦꯞꯄꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯒ ꯂꯨꯞꯄꯣ ꯅꯀꯣꯡꯗ ꯆꯥꯏꯔꯣ ꯅꯀꯣꯡꯗ ꯆꯠꯊꯔꯣ ꯑꯩ ꯆꯥꯏꯕꯤꯔꯦ ꯁꯤꯁꯦ ꯂꯨꯞꯄꯣ ꯁꯤ ꯂꯨꯞꯄꯕꯅꯤ ꯁꯦ ꯉꯁꯤꯗꯒꯤ ꯍꯧꯅꯅꯦ ꯅꯨꯡꯊꯪ ꯂꯨꯞꯆꯔꯕꯅꯤ ꯄꯔꯩ ꯂꯩꯁꯜꯂꯝꯕꯗꯣ ꯉꯁꯤꯗꯒꯤ ꯄꯔꯩ ꯍꯟꯗꯣꯛꯆꯔꯕꯅꯤ ꯀꯩꯗꯧꯅꯤ ꯏꯄꯥ ꯏꯄꯨꯅ ꯁꯥꯐꯤ ꯊꯝꯃꯕꯅꯤ ꯁꯤꯗꯕꯨ ꯏꯕꯨꯡꯉꯣꯅ ꯌꯥꯏꯐ ꯊꯣꯏꯕꯕꯨ ꯑꯣꯏꯍꯟꯕꯤꯔꯣ ꯄꯔꯩ ꯂꯩꯁꯜꯂꯝꯕꯗꯣ ꯏꯄꯥ ꯏꯄꯨꯒꯤ ꯅꯥꯛꯇꯅꯦ ꯄꯔꯩ ꯍꯟꯗꯣꯛꯆꯔꯕꯅꯤ ꯌꯨꯝꯂꯥꯏꯕꯨ ꯃꯇꯝ ꯂꯦꯟꯕ ꯈꯤꯕꯤꯛꯇ ꯊꯧꯒꯟꯖꯗꯨꯅ ꯏꯄꯥ ꯏꯄꯨꯒꯤ ꯍꯩꯅꯥ ꯃꯇꯨꯡ ꯏꯟꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯍꯧꯒꯠꯄꯗꯣ ꯌꯦꯡꯉꯣ ꯀꯩꯅꯣ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯅꯪꯅ ꯌꯥꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯕꯅꯤꯅꯀꯣ ꯁꯝꯖꯜꯂꯒ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯅꯨꯡꯈꯪ ꯂꯨꯞꯆꯔꯦ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯕꯥꯕꯨꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥ ꯕꯥꯕꯨꯗ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯁꯤꯀꯣ ꯑꯣꯖꯥꯅ ꯄꯨꯝꯅꯃꯛ ꯊꯧꯖꯥꯟ ꯃꯍꯩ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯄꯗ ꯅꯨꯡꯈꯪ ꯂꯨꯞꯄꯒꯤ ꯊꯧꯔꯝꯗꯣ ꯄꯥꯡꯕ ꯍꯧꯖꯔꯒꯦ ꯄꯥꯡꯕ ꯉꯝꯖꯔꯦꯗꯣ ꯑꯣꯖꯥꯒꯤ ꯁꯅꯥ ꯀꯌꯥ ꯈꯛꯇ ꯃꯉꯥꯏ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏ ꯃꯐꯝꯗ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯑꯇꯥꯏ ꯂꯩꯁꯣꯟ ꯄꯥꯡꯖꯔꯒꯦ